Nupimcha ama thori yanduna siram lay Jiribam police station gi manung sanba Kasimpur Muslim kunda chahi taraundoi rom ta ngai ribi Nupimcha ama mayum manakta leiba rubber farm manakta thori yanduna siram lay hairi siram badu ngarang nungthal pung amarom tabada khangnarakpani laikhin rabi Nupimcha sigi mameng Ruhina Begum apokpa Slamuddin kawi sirwi Nupimcha se mama atombiga leminabane kari marang gi siram libano haiba khangbangam Arambai tenggoloi ama nongmei ka kona na phare police control room tagi ngarang midang thorapa cherol mada ngarang security force na Imphal West district ki tera sapam da protester singbulak sindna tingjilamba lambi sing komtho hanabo honaringai da protester singi maraktagi amana security force tamna nongmei kapsilam laga mafam dagi nan thoktuna sen ki hairi Tungda Arambai tenggoloi Ras Allies poinau panggai jam sahi kontra kamapan kauba miyoi ama police na thodok asida sejenaba pistol amaga kona na phare mahakpu magistrate ki mamangda puthoklaba matungda numit nifani ki police custody laure haire Kukijo sing phaba ki thabak lep ka dabane haina Kukijo council na phongtorakre National Investigation Agency NIA amasung Central Bureau of Investigation CBI na hojik Manipur da tholiba irang asiga mari lenana Kukijo phuru ki miyoi sing atamna na phana ba honariba sibu Kukijo council na kana mong da yanin da phongdokre council asing secretary information na press thadorpa cherol mana hai NIA amasung CBI na hojik thokliba irang asiga mari lenana Kukijo phuru ki miyoi sing phana ba honariba amasung serak pina ba honariba se Kudakta lep kudabane makhoi bu phaba yaro haibagi maram pire duna serol duna hai haujuk maitei amasung kuki jo singi marakta chathariba muknaba se warosin purapa leitre haujuk phawada ceasefire agreement amata leitre peace accord amata tonadri amasung irang asi nemtha hanaba framework ama phawba leitre haujuk kuki jo singna taliba demand amasung political gi apamba adu phangba leitre kuki jo sing kari phibam da leire amasung makhoi gi tunglam chat kari oigadage haiba tamba ngamdana leire Imphal tampaktagi lakke ba khulai sing haujuk mapung phana lokhatana leire law enforcement agency singna marai ani longlaga thabak tawri haina maral sekhe Miyam awaba kaya mayong narabasu Kukijo council na lengak ta isam sam na mateng pangkibani thokliba irang si lengak na handle tawba oibana masibukum na yingle karigumba aran ba si makhata na satharaglabadi Kukijo council na tumina laithopoi hojik thokliba irang si gamari lenana phajin kiba Kukijo miyoi sing khudakta condition yautun thadongnaba council asina demand tawri namthaba amasung asan miran naiba thawongna ing tapa purapa yaroi haike Kuki gi minister sing hapa pamle hana phongdorakre president rule gi makhada Manipur da hojik leiba governor administration asigi mahutta miyam gi mehona semalenga ama semlakpada lengang na suspension of operation su tawnariba Kuki anoi group singi umbrella body oiriba KNO masung UPF na makhuina khanba Kuki MLA singbu minister oina habanaba kan honari thajabai aba pawgi likhun sing na phongdorakpugi matungina Manipur da miyam gi mehonna lengak sembada su da leiba Kuki ang group singi umbrella body oiriba KNO amasung UPF na makhoina recommend tawba Kuki MLA singbu minister oina induct tawgatapani haba wafam lakpadagi manungda soba muknaba ama leire haidi suda leiba Kuki ang group singi umbrella body oiriba KNO amasung UPF na recommend tawpa Kuki MLA singbu minister oina induct tawkiba tarabadi minister oiriba sing adugi mayum banglo singba punama ut olhangani haina atopa suda leitaba Kuki khulai paiba singna kan wafam magjauna thamlei asina maram oiraga miyam gi mehut tengak sembagi matangda Kuki manungda yanaba leirabasu su kangbuna pambaga suda leitaba kangbuna pambaga chauna khenaba leibadagi manungda achauba muknaba leire haiba wafam thajaba yaba pawgi likhonsing asina makhatana phongdoknarakle muknaba si leiraga suda leiriba kangbu amadi Kuki CSO amasung Kuki MLA sing ngahak leitana mifam pangthoktuna wari chanari wari sanabadu da karigumba lengak sembada Kuki MLA sing yauragadi hana highway hangdokpaga loinana sangthok sangsen yanaba thabak lokhatpagi wafam yauri nahan Guwahati da Interlocutor AK Misrana lusingba Ministry of Home Affairs ke official singa KNO amasung UPF ke lusingba singa wari sanaraba matung makha wari sanana ba KNO amasung UPF ke lusingba singling thokaba phawba Guwahati da leithagadauri maraksida Manipur da miyam ge mehun lengak sembaga mari leinana wafam sing KNO amasung UPF ke lusingba singna khanagani haina wafam thajaba yaba pawgi likhun singa sina phongdorakle thajaba yaba pawgi likhun singa sina hai sugi matam sangdokpagi wafam nakalanina Yana kibagaluna tampaka naknaba mafam singda leiba designated camp taruklom mafam hongdokpagi khanabasu leire hairi Amit Shah na MP Sanajawba amadi hana ki CM Biren ga unaduna Manipur crisis ki matangda wari sanakre
Ngarang numtil pung ahong minute kuntrarong taba matamda Home Minister Amit Shah na lamdam asigi Rajya Sabha ki MP lai sema sana zawba amadi hana gi Minister Nongthombam Biren ko unaduna Manipur da hojik thogliba crisis asigi matangda wari sana kre haukiba nomajing numita Home Minister Amit Shah na Delhi da lakna ba khangalakpagi matungina MP sana zawba amadi hana gi sem Biren Delhi gi damak Imphal thadoke Delhi da hek yawbaga MP sana zawba amadi XMN Biren Amit Shah ga unaduna wari sana ke wari sana badugi matangda official oba khangalakpa leitrabasu thajaba yaba press na phangba source amagi matungina Manipur da tholiba chahi ani henjalaglaba irang asibu losinduna ing tappa hanjilakna bagi matangda kopna khanaki haidi Delhi ri yawbaga Home Minister Amit Shah ga unakaraba matung ngarang amu hana makata na Home Minister Amit Shah na N Biren amati MP sana zawbuga unakhibani hairi panba yabadi Delhi gi damak Imphal thadolamdai hana gi sem Birena Manipur da hojik thokliba crisis asi Delhi da leba central leaders singa unaduna wari sana na bagi damak MP sana zawbuga loinana Delhi da satpani maraksida Manipur da hojik nauna thokliba tagdulai ta da basarang na ba asida lebak miyamna munna khangnana honaduna yamna haina singna khongthangma mathau tai haiba wafam su thamkhibani Ministry of Home Affairs na sinduna kuki su group singa wari sanaki bada UPF zomi yaukidre hadi matam sana wari sanaru darba matungda Ministry of Home Affairs MIC na sinduna su extension ga mari lenana anang kuki su group singa wari sanaba adu da hanadagi hauduna su gi khuyek pina bada yauduna lakhiba United People's Front UPF zomi yaukidre hadi Sisipur da hantak lan manung da nauna khul tasalakpane haba singkhong mayada yum macha macha kya saba yawba photo ama social media singda thangana rakre matam chuppagi ban kawwa thingre haina PSC na phungdorakre tamda masigi miyamda matam sangna chaitheng pirakliba se yenglaga kanglai paktagi matam chuppagi oina ban tawbada athengba thamle haina kanglai pak Communist Party KCP na lauthokre lona thingkrapa kanglai pak Communist Party gi Politburo Standing Committee ki Chairman Ibungo ngangomna khuyek piduna press ta thadorpa serolabana hai Manipur da ban tawbugi sang hengalakpa sina lamdamasi miyamna ngasidi ban laipak haina khangnabagi phibamda lakle lamdamasi ki civil society organization sing amasung intellectual circle singna tumina laisinba si laibak thibani amasung ban na pirakpa jaitheng sing asi haksina lokpam thokle haidi asinguma miyamda ayada pan thokhanba khungchang kya chatharakpada phongna wahang hangba nainaba amasung yaningdaba phongdokpa ngamdana lakpa pasi ningba kainingai ni maramasna Politburo Standing Committee KCP na kopna khanaraba matung kangi culture ki mayokta lepna ba warep laukibaga loinana ballalon ba haina khangnaba adunga mathabak sing sathariba miyosing angamba thakta thengnana ba warep laure hairi masagi chahi lisingani gi puwari lejabaleba asil leptana liar talakle khwaidagi nauba multidimensional property index ki matungina lamdamasi gi apunba mising gi sada 17.80 sakthung phithung daba oide tongan ba extra sensitive socio-economic segment ahumda ban na piriba saitheng nainaraduna serolduna hai lamdam asida rickshaw auto rickshaw amasung e-rickshaw thoroga sen tanjariba miyoisingi maraktagi ayambadi nomagi apangba senpham talaga hingjaribani ban tawbana makhoigi senthok lambi da chawna saitheng nanghalibani haina su phongdurakle arambai tengolna kaukiba numit 10 gi Manipur ban ngarang khudaktagi handoktre Fazin kiba AT Army Ship Thadoktraba Fauba Democratic Oba Khongjang Sangsingani Haina Robin Mangangna Phongdokre Manipur ki cultural organization ama oriba Arambai Tengol ki fighting commander Asam Kanan CBI na Fakiba ki mayokta Arambai Tengol na Manipur pumbada kaukiba numit 10 ki total shutdown ngarang khudakta ki handokre adobu Fazin kiba Arambai Tengol ki Army Ship Kanan Thadoktraba Fauba Makata na Democratic Oba Khongjang di Leptana Sangsing Khigani Haina Arambai Tengol ki PRO Khwairakpam Robin Mangana Phongdorakle Wafam Singarang Imphal da leba Arambai Tengol General Headquarter da pangthokba pawgi mifam amada phongdokhibani mahana makhata na pawmi singda hai Arambai Tengol ge army ship phajin khibagi mayokta pena dabadagi miyamna akanba ihau horaktuna lebak asida thohaningdaba thodok thokpadagi khodaktagi numit 10 gi ban kaukhibani Arambai Tengol asi khulai fiber loop nate isagi inat lining yokhatuna leba social cultural organization amani haiki mahana makhata na hai iramdamasda mapandagi changsilakpa illegal immigrants sing leptana changsilaktuna iramdamase thugaina honaduna randarakpadagi mafam matamna yadabadagi iramdamase kannana bakutta khulai pairaga lanthengnaba haurakki loinana iramdamase kalakhibani iramdamase ngaksana honarakpada apha apun horakpa case kya pansilakpa se yamna laibak thibani loinana pendabadagi Arambai Tengol na kaukiba banasi khudong saba lauraga banasi da AT-gi ming sizinaraga ngauksin phajinaba nisa saba mina khudong saba lauraga mayumda mapanda khamduna leba
gari thugaiba luhongba lakpada gari thugaiba mi phuba press ta khut thaba police ta nauri kapsinduna thokhaningda thodok ya thoktuna kauriba maram chaba banna sibu masak thihali haike mahanam khatana hai iram da masida lal gi chaitheng nanglaba matung ising isau among mayong naringai ban tawbada ki chatok sin tawba chana thangnaba puchilakadoribu gari sing panduna leiba insang napi kaya ama manghan badan natana Imphal city da posai tangkhalakpada maram oiraga banna si handokpani adubu phajan kheba AT gi army chief thadurotri phawba lo na yaba mo ong da democratic oiba oina khongjang sangsinggani praja miyamna su support tawbiu haiki mahana makata na phongdokibada arambai tengol numit tarani kaukiba banna duda arambai tengol gi meng sizinaduna ban manung da wireless toramba miyoi taramari lekai gi miyoi singna phaduna arambai tengol da sinarakpadagi wari sanaraba matung mayong gi miyoi singda khusina khre hadi Satnadraba law sizinaduna lana internet thingzinbagi mayokta pause asiki chief editor na Manipur gi home commissioner da legal notice thakre haidi Manipur lenga ki commissioner cum secretary home na tang taret thataruk 2025 ki numidang da thokpa order number S36094/2022 IST/DPT ki matungina Manipur ki tampaki district mangada internet amasung mobile data service numit mangani thingjin ke adubu haiba internet thingjin bagi order asi sanadraba ain amagi makhada thoklam lei amadi Manipur da na law masak khangdre habasi thawong asina mayek sengna taklei haiba wafam singa siga mari lenana ngarang pause asigi chief editor Nupimcha samjaina mahake ukil advocate aribam Gautam Sharma gi khuthangda Manipur lenga ki Commissioner cum Secretary Home da legal notice ama thaduna ain gi matungina satnaba khangan khrei notice asina makhatana High Court of Manipur na PIL 25 of 2023 da internet thingbuga mari lenana pass thokiba order sing sungang na janaba su khangali haiba internet thingjinbagi order se temporary suspension of telecom service public emergency natraga Public Safety Rule 2017 gi Rule 2 gi makhada thokpani haina palli adumoina mahaiba rule asidi sanadraba Indian Telegraph Act 1885 ke makhada semba rule amakhangni 2023 da parliament pass tawduna 2024 ki June amasung July thada gazette notification thokduna anaubo law Telecommunication Act 2023 asige section kharadi chanaba haukrabani Telecommunication Act 2023 ki matungina Department of Telecommunication Government of India na laingakta internet thingjinbagi sakti piriba Telecommunication Temporary Suspension of Service Rules 2024 November 22, 2024 da Gazette notification thokduna ariba ain temporary suspension of telecom service public emergency natraga public safety rules 2017 ase superset tawkhrabani adubu Manipur lengakna chanadraba ain amagi makhada Manipur gi district manga da internet thingzinduna constitution gi article 21 da yawriba wafam haibadi procedure established by law ki makhada khangnatana miyoiba amagi personal liberty khongawnaba yaroi habasigi mayokta chatpagi mami chawna tare chanadraba ain haiba se procedure established by law oidaba maramna Manipur lenga constitution ki wamada chatle haina lawba yai haina phongdokhe Manipur da su COVID-19 positive oiba miyoi ama thengnare India da COVID na naba masing lising taruka sanipan taramanga yaukhre Handak nauna sandoragliba COVID laichat asina ngasi phawbda India da COVID-19 ge active case masing besing taruka sanipan taramanga yaukhibaga loinana laina asina Manipur da sumiyoi ama positive oiba thengna khre haidi haukiba pung kumari da ngarang ayoki pung nipan taba phawbda laina asina nauna miyoi chahunga kungamari positive oiba thengna khe loinana laina asina maram oiraga haukiba pung kunmari da miyoi ahum laikanaba ngamdana laikidre haina Ministry of Health and Family Welfare gi pauna haidi laikidraba miyoi ahum adu Delhi Kerala amasung Jharkhand gi amamam oike ngarang ayo angan phawbda COVID positive oiba thengna khibaga loinana Kerala state na hanagomna India gi khwaidi COVID-19 positive oiba thengna de masigi matungda Gujarat West Bengal amasung Delhi na pathangsena ani suba ahum suba amasung mari suba state oina matung elle haukiba pungkun mari da Delhi da miyoi kunthra ka tret positive oiba thengna khibaga loinana National Capital hana COVID-19 positive oiba miyoi masingdagi hanthakiduna satru kamau dramathoi oidi haukiba pungkun mari da miyoi ahum nauna laikidaba siga tharaga handakta nauna sangdoroliba laichat asina maram oiraga laikidraba migi masing homphugani panjau khre haidi
Myanmar की एंटी रिजिम PLA ना तागे फाइटर जेट सगांगान फंदा kapthagre हारी म्यांमार के एंटी रिजिम PLA ना जुंता के फाइटर जेट सगांगान फंदा kapthagre हारी म्यांमार ने जुंता लेंगा के मायोग तो लेरिबा पीपल्स लिबरेशन आर्मी PLA ना सगांगे पाले टाउनशिप मनुंग दलेबा कांडोक पुलिस स्टेशन की लान फंदा मखोई के माइकई दगे जुंता के फाइटर जेट अमा kapthagre हाई ना क्लेम तौरकले पनबे याबदे ngarang जेट kapthagre थौदोक अदु थारगा कुमजा 2021 के मिलिटरी कू की मतुंग रेजिस्टेंस फोर्स ना जुंता के एयरक्राफ्ट kapthagre तारा रखसुबा ओइदे थौदोक अदु कासिन इंडिपेंडेंट आर्मी KIA ना चयोल अहों के ममांगदा म्यांमार जुंता के ट्रांसपोर्ट हेलीकॉप्टर अने कासिन स्टेट की बामो टाउन द लानसोंगब द थुगाइबा ngamkraba matung oirakibane PLA की वांगांगलोय दोनी निकोना पाव के एजेंसी अमदा फोंदोरकपदा मखोइना जुंता के फाइटर जेट अदु ngarang नमिजंगबा मातुंग पुंग 12:35 दा kapthagre हाइबगे चपचापा प्रमाण लै हाइकि PLA अमसुंग एलाइड रेजिस्टेंस ग्रुप सिंगना थासी अनिदगे कंडोक पुलिस स्टेशन की मथक्ता अटैक सथबा हौखिबने मदुगी पाखुम जुंता के माइकैदगे फाइटर जेट अमसुंग Y-12 एयरक्राफ्ट सिजनदुना पुलिस स्टेशन अदु बुंगा थोंगनबा कन्ना होनरकपने मफम अदुगी थौदोक अदु उहोबा मियोय अमना फोंदोरकपदा PLA के रेजिस्टेंस फोर्स अदुगी माइकैदगी जुंता के एयरक्राफ्ट अदु कापथबदा 0.50 कैलिबर M2 ब्राउनी मशीन गन सिजनकी हाइरे मदुगी मखा तारपदा एयरक्राफ्ट अदु मनाक नकपा खुंगंगदा तासेलबा मतुंग पोखाइदुना मै चाखि रेजिस्टेंस के माइकैदगी कायरबा एयरक्राफ्ट अदु मै चाक्तुना लैबगी वीडियो मियामदा उथोरखि हाइरे HIVS फहनबा ngambagi थाकता लैरे HIVS लायेंगुना फहनबा ngambagi थाकता लैरे मेलबोर्न लेबा पीटर डोहार्टी इंस्टीट्यूट फॉर इन्फेक्शन एंड इम्यूनिटी की रिसर्च सिंगना मियोइबगी सेल मनुंग द लोतुना लेबा वायरस से इराई लाइना उबा ngamnabagi पांबाय अमा पुथोखिबा मरमना अतुबा मतमदा वायरस असे हातोकलगा अनाबा मियोइसिंग लायेंगदुना फहनबा ngambagi पांबाय पुथोरकपा याय हाइना थाजनरे